ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ SLC exam ꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯦ IDP ꯃꯍꯩꯔꯣꯏ ꯆꯍꯨꯝ ꯀꯨꯟꯇꯔꯦꯠ ꯄꯥꯁ ꯇꯧꯔꯦ BOSEM Board of Secondary Education Manipur ꯂꯧꯕ SLC High School Living Certificate Examination 2023 ꯒꯤ ꯐꯜ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ exam ꯑꯁꯤꯗ IDP ꯃꯍꯩꯔꯣꯏ ꯆꯍꯨꯝ ꯀꯨꯟꯇꯔꯦꯠ ꯄꯥꯁ ꯇꯧꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯗ 49.63 ꯑꯣꯏꯗꯨꯅ ꯃꯃꯥꯡꯒꯤ ꯊꯪꯅꯕ ꯆꯍꯤ ꯑꯅꯤꯗꯒꯤ ꯍꯟꯊꯔꯦ ngasi Baupurada laiba BOSEM Conference Hall Education S ki Director su oiriba Board asige Chairman NG Vogendro Miteina preside togduna pangthokkiba exam asige phal laktokpagi thorum aduda Manipur Government ki Commissioner Education Ningthaujam Geoffrey Chief Guest amadi BOSEM gi Examination Controller I Thoi Singna Guest of Honor oina saruk yakhi thorum aduda Ningthaujam Geoffrey na examination phal adu mamangi sahi gumna grade pointa system da laukthokki ICLC examination lising kuntur asida puna mahirwai lising kuntra taru samanga humdra mapan exam thabada mahirwai lising kuntra nithoi samri yankhai mapan mai paktuna pass percentage ki sangsada marfunipan dasmit humdra ga mari oikhi hauki basai ani ing solution kumari amusing solution kumangada mahirwai pass to bagi chang mathang sitna sada marfu tarahum de desmit ahum amadi sada marfu tara mathoi desmit kuntra trade yaukiba aduga sangdamna wada sahi asina hanthari handagi exam asida relief camp ta leiba IDP mahirwai sahum marfu tara na exam thakibada mahirwai kun sahum kuntaret pass mai paktuna IDP mahirwai singi oina pass to bagi sang sada marfu humdai desmit marfu manga yauba ngamkhe examination se nupi mahirwai sing taraga taruk sani taruk amadi nupa mahirwai sing taraga taruk sani yankhai taruk mai pakhi government school gi waina puna mahirwai lising nipan sama kuntaruk exam asi thabada mahirwai lising taruk sahum nipan pass tawki eda school gi waina apunba mahirwai lisingama summary marfu humdoi exam thabada mahirwai lisingama sani marfu nipan mai pakhi private school gi oina mahirwai punna lising kuntaru samapan humdra thabgi manungda mahirwai lising kunmari marfu tara mai pakhi government school gi pass percentage sada 103.3 humpu humdoi oibaga private school na sada marfuni thoi desmit oikhi district ki thakta mahirwai pass tawgi chang khwaidagi wangbana Chandel district oidi district asigi oina puna mahirwai satruk marfuni pan exam thabada satruk humdra pass tawduna pass percentage sada marfutara desmit kuntragni pan oikhi aduga Jiribam district oina mahirwai sada humdra mari desmit yankhamapan pass tawduna pass tawgi chang khwaidagi nemba district oidi Kamjong district in Nagakul Singha Thasi Tareta Etexataraki Badu, Myanmar the base Toguna Kuki militants Singna, Haiba Maral Siraduna, Indian government Indo Myanmar bordergi, sanctity Ngakna foreign aggressors sing, neutralize Tonaba Kudakta military action Lakadabani, High United Naga Council, UNCb demand Tauri. UNC Matungina, Metaret Kinoma, Nongalamdai Pungari Rom Tab Matamda, Masing Yamlava Kulai Matik Sana Paiba, terroristsing. Myanmar Maikaidagi International Indo-Myanmar border Lansilukana Namli Wangli Asang Kulin amasung Z0 Naga Kulusing the Check Satarkibani Thodok asi Tolakpadigi UNC na miyam na thajaba thamliba Manipur State Forcing deploy taunaba demand tauri Umang directuna leiriba nupi angangsing amasung ahal oiribasingda khudakki oiba relief pigadabani amasung me tarukta security visit matung da mathau tauramba mathau karamna lalhoba samarom ngamkai lansilakuna landa satharakibano haibadu akaknaba matamgi manungda tijingadabani naga sing ahal ditlaman singa thamlama international Indo Myanmar border git territory sangsilakuna masagi maramda refugee ohenbagi tawong sidi tumina yengdu laithokloi haina UNC na phongdorakli Apaba makal kulai paibasina duna misam sing the matakta thawong barak khangdana nongmai kapsinba amasung yummai thaduna nupi angang amasung ahal singbu asukpu
umangda sana thaknaba amatu hakselgi kudong saba phangendana ahing lenduna leheli masigi laroba naga miyamgi hingbagi hak amasung dignity thugaibani amasung India gi sovereignty atamnana singnabani haina UNC na phongdorakli Kulai matik sana paiba singa border lansilatuna landarakpada border ngakliba Assam Rifles na kumai yengduna leire Kulai paiba sing thengnaba kulai paidaba police personnel khara deploy togduna thamlibasi takpadi government kamjonggi miyambu mi oina ude haibani miyam karamna kuina khangduna leikho hairibano haina MPCC gi maikedi gi government asi wahang hanglakli Manipur ke Agriculture Department mamang sahigi December thada state asik lomi singda submission oina agriculture machinery samam gi makhada low unaba sangba tongan ba machine haibadi Fortune power tiller rotaverer drone mini rice mill rice reaper thresher machine leinaba application kokibadu haidokna namsinduna thamlaga hojik lupa chani da form thaduna application koribasi lomi singda namthak toraga sel tanaba honebani haina Longmi apunba loop lalu thobalgi resident W Gozenna thokpa serolamana phongdorakli West Bengal sai tara manga laingak pairambo All India Trinamool Congress ne BJP gi makutab yamna chawna maithiba phangnakraba matung haying state asigi BJP gi lusingba Suvendu Adhikari bu West Bengal gi anuba chief minister oina wasak lobagi thoram aduda saruk yanamgidamakta ngasi ayuk Imphal thadokkiba Manipur gi chief minister Yumnam Khemsan Kolkata thumkhre Handa question logo class 12 examination mai pagkraba Brazil Institute of Sciences ki mairui singbu taram oktuna pungning thagat kre Loshalakpada sanabigi pauta MNC under 14 boys the Trow PTRC AKSDO mai pakre U15 girls one day trophy TCMDC sound mai pakle Basketball sanarwe khankre thaupu basing khankre pau saduna pizeri Manipur Cricket Association sinuna ngasi kudaiwan lampak tauthong sathaki ba manga suba MNCA boys under 14 one day trophy lisingani kuma kontroki match ta Trow kwakathelna for force ketri gaumbu run marfutarani panda mighty ba pikre Ahum suba MNC under 15 girls one day trophy lising kumam kontroki ngasi Trow ground san thamaiban sanakiba match TCMC thongjuna SU sagolbanbu run humdra humdoidem sauna maithiba pikre Mizoram gi Aizawl tha siki tarani panam santrampan pangthokpa Northeast Elite Basketball League NEBL sing kontroki selection Trial the Saruk Yanagudamuk Sanroi Taramanga Manipur Basketball Association Kankre. Matang Samifong Tongan ba Pauk Secretary Pop Altum Tension Zeri, Mamukan Kurum Zeri.